Immense powder miyang tabiba punamapu khurumjari ngasigi maroiba pauda Kunthanipan suba archives week thoram MLAY Surchandrana athoiba mitung oiduna hogdokre Minority Right Day palan thoram pangthokre loinana Gujarat amasung Himachal Pradesh Assembly mikhalda BJP na mai pakre Haujik mapuiba pawmuk lobirasi Directorate of Art and Culture Loisangi Makhada Manipur State Archives na sinduna Kunthanipan suba archives sayol thoramga loinana Record sing utpagi thoram ama ngasi Kaksing district ki Kaksing Sumang Laikai laiba Janram Community Hall da pangthokre thoram duda Kaksing SG MLAY Surchandrana thoiba mithung History Department MU gi thabaktagi potharaba Professor Naurab Joy Kumar na thoram mapu thabaktagi potharaba Principal Naurem Gandharna akhanaba mithung amadi thabaktagi potharaba Principal Naurem Ibotombina akhanaba lengbirakpa oina saru yakhe Thoramgi ki note address piraduna Manipur State Archives ki Deputy Director Abdul Kalam na haikibada mamang sahi singda thoram asi Imphal manungda da pangthokpani Archives haiba wahai asi miyam pak sana khangnadabagum tawi maram asina Archives ki maroiba sing miyam pak sana khanghananaba Kaksing district da pangthoknaba haijabada sarkarna yabiraktuna Kaksing da pangthoknaba sinjabani haiki thoramgi makha tarakpada Archives Gallery thoramge Athoiba mithung oiriba Kaksing Kendragi MLAY Surchandrana ribon kaktuna hangdokhe Tharonggi saruk ama oina MU gi retired Professor Naurab Joy Kumar amasung Dr. N Pramodini na Archives ki maroiba amasung tungda department asina pangthok haningba thabak thoramsing ki matangda warol sing pikhi loinana thoidokpa mithung oikhiba Naurem Gandhar retired principal amasung akhanaba mithung oikhiba Naurem Ibotombi retired principal nasu Archives ki maroibagi matangda Mirai bakta chatlubada makoina thengnarakpa experiencing gi matangda miyamda warol sing thamkhe thasigi tang kunma thoi phawba chathagadaba archives sayol thorongi mari leinaba athoiba mithunggi warol piraduna MLAY Surchandrana phongdokhibada State Archives na mamangda haukraba pwari sing ngamdiba makhai khomjinduna record sing aduda lairamba asumba sing thabak oina pangthokadabani manglam chat laitana tunglam chat leiba haunade Tungi mirol da manglam chat lana lamjing danaba State Archives na maroiba thudang loduna recording section na thamba mathau tare haina phungdokhe Matama da ni tore babu garino wasna tore et one time ni ita beri zika wona tore since district ko ni tamay mo ko yo ana itihas su je to ko tanda kana sa ko ni lo ni akoy na sa ko ni si wa ayam tadi buat ayam na kuih na kuih nasi sapi wala termasuk tawar betul. Tak elda laiba ITI gi mahiroi singna makoi gi toilet classroom na singba yeng sin bina ba mari laina ba singda taksin kharbasu ngasi phawba thabakta onthok tabadagi mahiroi singna irang hokre mahiroi nupa masa amasung nupi masa singna principal ka thong ronsinana ba hotnaringai da police laktuna control tawkhre matungda joint director amadi principal laktuna award pasing athubo matamda semlagani haibagi thajaba pibadagi mahiroi singi irang nem thakre haire mahiroi sing asina makhoigi award pa kaya adu mention binaba haukiba tha kaya gi mamangdagi taknaduna lakhibani haire Manipur State Minorities Commission sinduna Minority Right Day gi palan thorong asi Palace Compound leiba Manipur State Film Development Society ki auditorium da pangthokre thorom da WAKF Board Manipur ki Chairman MD Fazur Rahim na Chief Guest Manipur State Minorities Commission ki Chairperson Alhas Dr. SY Burhanuddin na function ki President aduga Commission asigi member sing Dr. MS Ningomba amadi Reverend M Ranjit Manipur ki Additional Chief Secretary Suhel Akhtar Ayasna Guest of Honor sing oike ngasigi thorong ki manungchana Manipur State Minorities Commission ki annual report thorong ki Chief Guest amadi President na phongke tharonggi athoiba mithunggi warol piraduna MD Fazur Rahimna hai Manipur State Minorities Commission asi subnatagi mamingta ngairaba mapangal yaudaba commission oire
ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝ ꯈꯔꯗꯨꯁꯨ ꯀꯃꯤꯁꯟꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯂꯞ ꯄꯤꯕꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ, ꯃꯩꯇꯩ, ꯈ꯭ꯔꯤꯁꯇꯤꯌꯥꯟ, ꯕꯨꯙꯤꯁꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ hiram kaya sothaduna leire। Sotharibasing menkhatnaba minorities commissionda yauriba community lupsingna miyamga pullaga paliba lengakta commission asi hena mapangal laihananaba taksinsi haiki। Organization amadi leiriba khoi mayam tanaraga paliba sarkar se taksilaga hairiba commission ase hena masak thokpa aduga mapangal leiba yamna icham thona leina hairiba jati ahum asigi mapung phana seba tawba ngamnanaba ikhoi mayam punna hotnamina si haiba mafamdai thamjari। Kendra Sarkar amadi NSN IM framework agreement Manipur gi ngamkhai kaiba yaroi lamdam asige punba saktamda singnarpa yaroi haibdu sab sana khanghaluna bagidamak Delhi da Kendra gi lusingbasing unanaba satkhiba Manipur gi civil society organization singi mihut singi oiba khutpunang hauzik phawda central leader singi manungda AICC ki nauna president khalaba Rahul Gandhi unakre makha tarakpada CPI gi parliament member National General Secretary D Rajagasu unakre ngasi numidang pung 3 lok Jan Shakti Party ki President Ram Vilas Paswan ga unagadauri hayengna Aam Aadmi Party ki lusingba Sri RV Kejriwal ga ayuk pung 10 da unagadauri makhatana CPI M gi lusingba Prakash Karat amadi Shiva Sena gi parliamentary team ga unanaba gi pau satnaba leire appointment hek phangbaga unaragani haina Delhi da leiriba CSO gi lusingba singna thadrokpa serol da hairi serol asina makha taraduna Bharat ki Prime Minister, Home Minister, Minister of State Home, BJP ki President na singba unanaba gi matang asi December gi tang kun gi matungda taraba yana leire masi athuba matamda soidanamak unagani haibagi thajaba leire hauzik phawba unarakpa asida aikhoi gi maikaidagi thamba yaba marik chumba wafam sing thamkhre framework agreement ki matangda Manipur miyamna singnariba asigi matangda ama phawba chithadana phongdokkhre loinana Prime Minister da pigadauriba memorandum adugi chap manaba copy singsu mathakta panjakhiba lusingbasing asida pijakhre agreement asina Manipur amadi yum thangnariba state singbo tanaramdana center na nampuda waroisin pornaba hotnaribase masina oihalakpa yaba akibasing adu India gi lusingbasingga kupna khanakhre makha tarakpada parliamentary issue asi mateng oinaba tongan tonganba state ki lusingbasing samna harbada TDP Trinamool Congress na singba party singasu unanaba kanna hotnari haina amuko gi president USM gi president amadi CCA gi vice president na thadrokpa serol da hairi amromdana Manipur Pradesh Congress Committee gi lamjing makhada Manipur gi tongan tonganba block Congress committee singna sinduna framework agreement da yauribasing phongdo o haiba demand tawduna changsilakpa khongjang gi saruk ama oina ngasi wangjing tentha block Congress committee na sinduna wangjing Kodom Popi Sports Complex mamangda wakat mifam phamkhre miyam gi oiba khana nainabaga loinana sathakhiba ngasigi wakat mifam aduda hanagi chief minister o ibobi amadi deputy chief minister gai khangam yauna atei sangnai Congress ki thomi singna saruk yakhe thoram aduda deputy CM gai khangam na hauzik paliba chief minister N Birena lusingba laingak ase ngaha ki oiba wakalda sasan tawba laingak ni haina maral siraduna chief minister N Birena sing samlamde haina mamangda palamba Congress laingakta maral siduna panghai haiba asina hanadagi samjaramba miyambu namthak tawduna kanagumba kharana aranba prachar tawduna khudong chaba launabagi ngaiduna lainingai serak asida hena khudong chaba laukinabagi wangangni tampak haraunabagi sing saiba sing haraunabagi tampak saibagi thawong topiu haikhe loinana mahangna makha taduna central government amadi Manipur government anina NSN IM amadi India government anina yanaduna sahi tawnakiba framework agreement Manipur miyamda athuba matamda khangalu haiba wafam kaya phongdokhe adabu hojik pai paleba sarkar inawibo Sri Nongthrongbam Biren Singhona Honorable Chief Minister naman hire madadi ngarang NSN IM na nagana lawasing na ngangiba tawgiba thaba ada sumji hai sing chemne haibado chumi chingi tammi samnana leramde samnade sumi hai haibadi Thauram aduda hanagi chief minister o ibobina mahaki warol piraduna Congress laingaki matamda
NSNIM na tankiba demand sing miyam da phongdokpaga loinana mamang da pankiba center gi lusingbasing na maram chade haiduna inthoktuna laglaba framework agreement handakta nauna sahi ani makhairom tamak ngaiba Prime Minister Narendra Modi gi lengak asina sahi tawnakiba asi yamna chingnaningai oi framework agreement asida Manipur gi integrity da akaiba piba laite harbadi Manipur miyam da khanghanbada kari akaiba lai Congress na sangsiliba sit in protest ki khongjang asi rajniti ki khongjang nate Manipur kaiba yade haiba wafam asida protest asi pangthokpani haike Manipur kaiba yarwena yam samba drag ama tawibase Prime Minister da Home Minister tiga dubise number 1 da NPF ki isinau inji moi soi tawba yawgadra yawoidra sima ani subada memorandum ti bi sakaduse moi yawroidra haibise BJP ne ngasi bok singtu yadrieba NPF ne singtu yadrieba adugumba manung mapan naiba stand khangdaba moi phire khangdabuda akoi Congress mitangba da dum dinarga chappadona chappadudi akoi tawningde akoi suk yawroi haibunate Churchandpur district ki Tuibongi Phaisambi locality da cheliba Khuga Turel gi mathakta saba L Gamnongjang village bridge ngasi Manipur Pradesh Congress Committee I gi president su oiriba Saikot SG MLA Tian Haukip na hangdokre ngasi hangdoliba thong asina Tuithafi khulga samna halagani MLA Tian Haukip na ribon kaktuna thong hangdokpagi thoramda MDC ngamhau tongthang amadi mioi kyana saru yakhe Protest meeting for trade union haiba mifam ama mitei sanglen moreda ngasi pangthokre mifam aduda L Sotin Kumar General Secretary All India Trade Union Congress Aito KJC Santa L Purojit General Secretary Manipur Government Services Federation W Indrani Devi Secretary Working Women Forum Manipur Nurjahan Asa morena ngasi gi mifam adugi president members sing oikhe Mifam da wangang laduna I2 ki General Secretary L Sotin Kumar na phongdok kibada sinmi singi khusumal yamna pikna phangliba asi India gi state ama oriba Kerala dadi sinmi amagi phangpham thokpat nongmada lupa chatro thagina lupa lising taranipan phangankhre central government ki mateng yaudana state government na tawbangamba oibana sinmi singi sakthung mapung phana phangankhre India gi state kayadi hojik phawba phangnadri Madugi manungda Manipur su amani khusuman pikpa maramna sinmising khamthengna awaba mayoknari khusuman hengal hananabagi khongjang changsinba yamna mathau tare khusuman pikna phangliba kayadu koknaba handak Delhi da pangthokkiba asoba dharna adu asoba mai pakpa amani haikhe All More Auto Rickshaw Owners and Drivers Welfare Association gi Konsuba Foundation Day gi thorok ngasi More gi je Jongpijang village da pangthokre ngasi gi thorom aduda More Police ki OC Haisawa MCM gi President M Thoiba Singh Tamil Sangam gi Secretary MD Tila Khan amadi All More Auto Rickshaw Owners and Drivers Welfare Association gi President J Khongsaina Maroiba Mioi Singh oina saru yakhe Association asi 1995 ki July thadagi More da hokdokhibani haina Association gi President J Khongsaina phongdokhe Wildlife Institute of India amasung Manipur Forest Department gi matengna Headquarter 28 Sector Assam Rifles ki miyeng makhada 39 Assam Rifles ta sangai amasung masigi laifhonggi matangda nomagi oiba workshop ama pangthokre workshop adugi pandamdi Assam Rifles Troop singda sangai saji makhal asingak senduna thamnanabagi matangda khanghananabani workshop adu Wildlife Institute of India gi scientist sing amasung range officer kaksing range na Assam Rifles personnel singda warol pk workshop aduda Assam Rifles personnel Humputra mangarom saruk yakhe amarom dasu ngarang nungthil pung taruk makhairom tabda kuntaruk suba sector AR getra mathoi suba AR na tamudagi Imphal tamna thorokpa passenger gari ama Haismonjang track junction manakta khamlaga check tawbada KCP AG finance charge MD Amir Khan Elias Amansai kungataruk apopa Seraj Lilong nungai da leiba mioi asi phare mangondagi lupa lakh ama makhai gi WY tablet phangbata natana school college singda demand tawnaba list amasu phangle hari pharaba asi More police ta sinakre amarom dasu ngarang numidang pung nipalom tabda ta nipan suba Sikh regiment ke kangbo mana tamai area da asa awok check tawbada NSNIM gi kadar aman omaiga konana phare pharaba adu
Paumingyung Newmai Kawi, Romai Kuldagini, Mangondagi, Maru Ahunga Yauba, Magzinga Konaba, 9mm ki pistolama Pangle Haide. Assam Rifles ki troops singna Kohimagi Mapam Amadagi Masing Yamba Kusu Kulai Sing Pangle Haina, PRO Headquarters, IGAR, North, Lieutenant Colonel Sakrabati na Phongdokre, Akangnaba Pau Ama Phangbadagi, Makoksung Battalion, Assam Rifles na IGAR, North ki Makada Operation Sathabada, Masi Kusu Kulai Sing, Adu Phangkibani Haidi. Assam Rifles na recover Taukiba Kulai Sing, Adu di Chinese grenade Amadi, IMFL gi Saurakna Lupa Lak, Ama Lising Kun, Case, Lising Nifu recover Taure Haidi, Paraba Polam Sing Adu, Tuli Police Station da Sinakre Haidi. Polam Sing Adu, underground Sing na Mapam Adu da Sangja Pam Lauduna, Kulai Sing Lotle Haiba Intelligent gi Pau Phangbadagi, Assam Rifles na Operation Sathabada, Haiba Kulai Sing Adu Phangkibani Haina Pau Asina Haidi, Makata na Assam Rifles na Makoksung area dasu, Thiumbagi Operation Sathaki Haidi. Lautak Project da Laiba 54 Battalion BSF na Sinduna, Free Medical Camp amangasi, Sangha, Mon in SMI, Orphan Home da Pangthokre, Home asi Susampur Police Station dagi Kharatamak Satlaga Laiba, Bizang da Laibani, Ngasigi Free Health Camp Pangthokpaduda, Kuki Women Union KWU gi member singnasu Tengbangki, Camp asi Pangthokpagi Matangda, 54 Battalion BSF ki Commandant SK Singna Wapam Camp Phongdokhe. MSP DCL Kaksing Division gi DGM amadi staff singna Mahairoi Sing amadi consumer singi yanglaga yariba makai mai jang naina pinaba hotnari adubo 132 kV substation haikapopi da equipment jaraktaba 132 kV amadi 33 kV line jaraktaba aduga SLDC dagi load restriction taropadagi mai pidaba matang yaurabasu yariba makai athubada mai piraknaba hotnajai Karigumba 11 kV line jadabadagi Kaksing town da mai mambada staff singna ahing athengba phawa line sembagi thabak sathari haina MSP DCL Kaksing Division gi staff singna thadoropa serol amana phongdorakle serol sina makha takhibada Kaksing town da sathariba RAP DRP gi thabak sing MS Lumino Industries Limited na tawhanbani hairiba thabak sing asi lakliba sahi lisingani taranipan gi January tha phawbada loisinanaba MSP DCL na akanba poktak piduna lairi nakal amaromda Kaksing Ningthau Laikai Kinba transformer na singduna mioi ama laikidabadu yamna laibak thibani Kaksing da lairiba ariba transformer gi akoiba fencing taunaba se ikhatuna kanna taknari aduga Kaksing town asi Manipur gi manungda mai sang naina phangbagi singthanei Manipur gi atopa mapam singda nongmada pung kundagi kunithoi phawba mai pinaba honabada Kaksing dadi masidagi hena phangnabasu staff mayam sangduna honari Kaksing division asi revenue collection dasu atopa division singdagi mangjin thari town asigi mai gi phibam hanadagi ahongba kaya leire haibasi Kaksing praja miyamna hena khangbiri maram asina lautunaba manba maungda DGM Kaksing da maram chadana maran sibigano hena phaba Kaksing division ama oinaba Kaksing amadi Kaksing district ki praja singna poktak pibiu amasung mateng pangbinaba staff singi serol sina appeal torokle Masa sanu Kaksingi hanagi thoburembi oirambi Naurem Romina na iba aduga masa sanu Kaksingi tare suba oina puthokiba saireng lairik mangi machu sing haribasibu saita seba samiti Manipur Kaksing na sakhang biduna singkhu moirang laiba ningsing Kabir Das mana pinaba khangan birakpagi damak harau nungaiba phongdorakle haina masa sanu Kaksingi secretary na thadorokpa serol amana phongdorakle Gujarat Assembly Mikhal gi vote masing thiba loikre BJP na punna seat mai fidram mapan phangduna khwaidagi seat masing yamna phangba party oikre Congress na seat marifu phangduna mathangda lairi atai atopa party na seat ahum phangkre ing lisingani ta ni thoi gi Mikhal dadi BJP na chama 35 aduga Congress na 63 phangkhibani Himachal Pradesh na punna seat 69 laibada BJP na 93 Congress na 3 atai na mari phangkre Gujarat ki Chief Minister Vijay Rupani Rajkot seat amuhana phangkre State BJP Chief Jitu Bagani na Babnagar West constituency phangkre Gujarat Election Commission na board masing thibaga mari leinana district punamakta control room 39 thamle masing thibagi thabak yengsinaraba mioi lising kuntra sijinaki Himachal Pradesh tana board masing thibagi thabak center nipunipan da sathaki counting center singda 3 tayar security arrangement lokhatke BJP na mai paupagi New Delhi da laiba BJP gi headquarters da workers sing punduna harau nungaiba phongdok nakre athum ahau yen ki bombla tha ki Gujarat amachung Himachal Pradesh animakta
BJPꯅ mai palokpada Prime Minister Narendra Modi amasung Home Minister Rajnath Singhna harauba phongdokkhre. Madhya Pradesh Chief Minister Shivraj Chauhanna Prime Minister Modi bu thagatki BJP Luchingbi Simriti Irani na BJP na mai paklibase booth level party worker singda kathoke. Uttar Pradesh Chief Minister Yogi Adityanath na haikibada miyamna Congress ki tokhai tabagi wakhalon jadre. BJP Luchingba Nitin Gadkari na haiki masi saukhat thorangi mai pakbani EVM gi wafam opposition na pusilak loidabani haiki haujik aroibada maroiba pau amuhana. Kunthanipan Suba Archives Week Thoram MLA Y Surchandrana athoiba mitung oiduna hogdokre. Minority Right Day palan thoram pangthokre loinana Gujarat amasung Himachal Pradesh Assembly mikhalda BJP na mai pakre. Ngasigidamakta di image PAODAM pijaba loisinjare miyang tabiba punamapu amukka hana khurumjari.